mayam bohan mamukta taram nokchari ngasi October ki tang taret ki numidang waram da phone ki ba pausi da gi marui bakra lokcharga mayam da pathokchari ahan mata pawlin khon pausi da gi lokchari cookie terrorist singna MS Manson namai rakpam gi staff faduna pukraga ransom talakre pathokchari Jiribam ki Zeti Road ki Sani Mandir manakta leiba MS Manson namai rakpam da thabak suba yawba miyoyama cookie terrorist singna lupa laktra manga ki ransom da fakhre hairi thodok asigi matang da press na phangba paw ki matung inna thodok asi haukiba thangjagi ahing pung taranithoi makhairom tarakpa dwaida masa khangdaba cookie militants sing oigani haina singnaba miyoy singna MS Manson namai rakpam gi work site changlak laga Makoibu Zeti Road ki Chotobera Maikai Tamna Thinaba Hairakhi Hairi Pharmacy gari driver oiba Assam dagi Narahari Barman Sahin Pumatoi Apokpa Ramachandra Barman ga Loinana West Bengal dagi ISDD machine gi operator oiba Vishnu Barman Sahi Kuntrao Humdoi Apokpa Sudhir Chandra Barman Yauna Makoibu Thinaba Hairakpadagi Mafam adudagi kilometer mangarom satlaba matung gari adu Khamhanduna Vishnu Barman bu makhoi ga loinana lahel hauki hairi aduga Narahari Barman amadi gari aduga gi ransom oina lupa lakh 35 ki pinaba talakhibani hairi nupi khunai bu singnaba amadi sanapot oina khanba Romario Serak pibani pathoksari ngarang ngai pok sesi singlakta haingang mayai leikai dagi konaijam Romario apokpa ke ice Romeo mafaiganda nomaina kaptuna warakhibadu Koireng na lusingba UNLF ki task force ki team amana tawkibani haina aina yadaba lup asigi maikai dagi thokpa serol amana phangdorakli serol aduna makha taraduna hai Romario na nupi khunai bu singna duna amadi khunai gi sanabi gi wangmada sel amadi sanga saure haiduna nupi oibe singbu sanapot kumna khanba amadi hundok thadok ningba matamda thadok pa yai haiduna chatharakiba thabak sing aduna mahakpo sairak ase pikibani hairi ngasi mayai kabani samadi drakna sahatlaba masung lamchat sajat kaitharam laba khunai asibu kannaba ngak senaba koina satuna thabak tawriba lukki task force ki timamana Romario hairiba miyoi asina hairoktagi nupi masa selabani haiduna masa sokpa loiraga mantri pukri da leiba resort amada thamjalamlaga senkhre haibaki pau phangki Machanupi Tution louba chatkhiba sakhangdaba singna fabi khraba angau tekta kaidana thadok piraku mamang tha September gi tang 19 da Machanupi Tution louba chatkhiba miyoi ama masakhangdaba singna uripok area dagi faduna pokhiba miyoi ama ngasi phawba mari makhong amata khangdana leiri hairi sakhangdaba singna faduna pubi badagi hojik phawba mari makhong khangdana leiriba adu Thobal dagi hojikna hawbam marak singtham laikai da leiba RK Sanamacha koba miyoi amagi mayumda bharada leiba akoijam angau chahi 58 kawi hairi ngasi hawbam marak konjeng laikai da leiba sangai pro pamang gram panchayat ki gari da wakat mi phama pangthokhi wakat mi phama duda saruk yakhibi akoijam angau gi loinabi akoijam ongbi kiranna phongdokhi bada mahaki mapuroi bana masagi Bolero car amada mamang thagi tang 19 gi nungthil gi pung 5 ga minute 40 rom taba matamda sagol bandagi Machanupi Tution launaba chatkhi Machanupi Tution loiraba matung mapa lakte haiba khangba ngambadagi koithi thinaki adubu mari makhong amata khangba ngamdabadagi tha asigi manga da press meet ama pangthok tuna mapuroibagi langla langjin puthoknaba myamda haijaki numit aduda uripok maikai gi maira paibisingna numit aduda uripok taki amuba masugi Bolero car amada lakpa miyoi kharana miyoi ama faduna pukhiba laikhi gari amasu mafamduda hondoklamle gari adu police ta pau piraba matungda police na nakhalapa matungda yengnarubada mahaki mapuroibagi gari adu oiramki hairi mahakpo kanana kari marangbidamakta phabiri bano mahakpo tekta kaidana thadok pinabasu hongdokhi